Stat asida thokliba irang matungda ahanba oina BJP High Command gi maikaidagi Manipur BJP MLA sing laknaba khanghalakre haidi. Maru oina December 13 da New Delhi da laiba BJP National Party gi office da pangthokadaba party asigi akhanaba mifam amada saruk yaranaba BJP Manipur Pradesh da khanghalakpane. Impact News na fangba paugi likhunamagi matung inna mifam asida Manipur gi hauzik oiriba fibam amadi popular laingak ama thambang amdriba asigi matangda khanaraba yai haidi. Amaromda stat asida irang yamna kanna thokraba matung BJP gi MLA khudingmak laknaba kaurakliba asina karigumba thaurang khara BJP Central Leader singna paikhatlakadra haibagi thajaba lairi. BJP High Command kaurakpagi matung inna BJP gi MLA ayambana chatlaba yari adubu hauzik faubagi oina hiramasigi matangda BJP Manipur Pradesh ki maikaidagi wafam amata fongdokpa laitri. Panbe yabadi kuki gi MLA taret yauna hauzik lairiba BJP gi MLA kuntraga taret na stat asigi irangi matang yauna hiram kayada Prime Minister Narendra Modi ga ngasi fauba unaba fangdana lairibani. Adubu miyam gi laingak lakhanabagi pandamda BJP gi MLA kharana Union Home Minister Amit Shah BJP gi National President JP Nadana chingba luchingba sing tongan na unabadi laikhrabani.